ꯀꯩꯕꯨꯡ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯍꯥꯟꯅ ꯀꯩꯐꯝ ꯃꯄꯥꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜ ꯑꯌꯨꯛ ꯐꯥꯅꯤꯡ ꯏꯟꯖꯤꯟ ꯃꯄꯥꯗꯒꯤ ꯂꯩꯕꯥꯛ ꯂꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤ कोई चावा बोरे जी कोई कोई लास्ट चावा बोरे जी मैं आइसुम बहुत तले रे पुलाव को मतुंग ने कोई जिक्सी मैं आम चाहूँ न रे तो ना जी लाइबा करी सिंगसी कोई के पठान मेंबर सिंग याम बथोआ का इंजन कुछ मम तो बीते लेबाक खाबे की लापम फले बीते तो ने कोई जिक्सी काई फिल्म नहीं ꯅꯣꯏ ꯂꯩꯁꯥꯡ ꯊꯦꯡꯕꯤ ꯖꯤꯂꯥ ꯑꯅꯧꯕ ꯂꯩꯕꯥꯛ ꯀꯗꯕꯗꯣ ꯖꯤꯂꯥ ꯑꯅꯧꯕ ꯂꯩꯕꯥꯛ ꯀꯗꯕꯗꯨꯁꯨ ꯂꯥꯛꯇꯦ ꯃꯥꯅ ꯂꯩꯕꯥꯛ ꯇꯤꯡꯒꯔꯥꯡ ꯈꯔ ꯊꯅꯝꯕ ꯃꯥꯜꯂꯦ ꯂꯩꯕꯥꯛ ꯇ꯭ꯔꯤꯞ ꯄठान ꯄꯊꯥꯟꯂꯣ पठाने पठान मा जितेन ने खेमन जितेन ना खेमन जितेल है नुपास जीपी की खेमन जीपी की नुपास नंगरांग ट्रिप मारी मा थाबिरमी ꯃꯍꯥꯛꯄꯨꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥ ꯊꯥꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯈꯤꯇꯪ ꯀꯟꯅꯕ ꯅꯪꯉꯤ ꯃꯤꯊꯥꯏꯔꯝꯗꯕ ꯇꯥꯔꯒꯗꯤ ꯀꯩꯕꯨꯡ ꯄꯨꯝꯅꯃꯛꯀꯤ ꯕꯔꯕꯥꯔ ꯄꯨꯡꯒ ꯊꯥꯔꯅꯤ ꯀꯦꯃꯦꯔꯥꯃꯦꯟꯒꯤ ꯁꯥꯠ ꯑꯗꯣꯝꯒꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣ ꯌꯥꯔꯦ ला सीधे तुमने चलो ꯏꯆꯦꯟ ꯐꯥꯗꯅꯕꯒꯤ ꯁꯤꯅ ꯑꯗꯨ ꯐꯩ ꯏꯆꯦꯟ ꯈꯔ ꯉꯥꯛꯅꯅꯕ